ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯥꯃꯤꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯁꯂꯥꯏ ꯈꯣꯝꯕꯅ ꯁꯛꯇꯝ ꯑꯃ ꯍꯦꯛ ꯎꯈꯤꯕꯒ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ "ꯀꯔꯤꯅꯣ? ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟꯅꯗꯨꯕꯨ ꯑꯩꯒꯤ ꯏꯊꯛꯇꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛꯂꯤꯗꯅ ꯁꯤꯗꯤ? ꯃꯁꯤ ꯄꯨꯝꯅꯃꯛ ꯊꯝꯕꯧ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯊꯝꯕꯧꯒꯤ ꯃꯌꯨꯝꯗ ꯍꯧꯖꯤꯛꯃꯛ ꯆꯠꯇꯕ ꯌꯥꯗꯦ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯂꯥꯏ ꯈꯣꯝꯕ ꯊꯝꯕꯧꯒꯤ ꯃꯌꯨꯝꯗ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯊꯝꯕꯧꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯐꯝꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ "ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯕꯗꯤ ꯇꯧꯔꯛꯂꯧꯅꯤ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯆꯪꯁꯤꯜꯂꯨꯔꯕꯅꯤꯅ ꯊꯣꯛꯄꯗꯤ ꯌꯥꯗ ꯄꯔꯞ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯅ "ꯁꯂꯥꯏ ꯈꯣꯝꯕꯁꯨ ꯂꯥꯛꯂꯦ꯫ ꯏꯕꯨꯡꯉꯣ ꯁꯂꯥꯏ ꯈꯣꯝꯕ, ꯏꯕꯨꯡꯉꯣꯅ ꯂꯥꯛꯄꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯊꯝꯕꯧꯁꯤ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯖꯜꯂꯦ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯡꯅ ꯄꯥꯎ ꯇꯝꯂꯕꯗꯒꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕꯅꯤ"꯫ ꯅꯠꯇꯦ, ꯃꯍꯥꯛꯁꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯁꯨ ꯍꯦꯟꯖꯜꯂꯦꯅ ꯍꯥꯏ꯫ ꯑꯗꯨꯝ ꯁꯤꯖꯈ꯭ꯔꯁꯅꯨꯗ, ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯐꯠꯇꯕ ꯇꯧꯕ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯁꯤ ꯀꯌꯥꯗ ꯋꯥꯍꯜꯂꯕꯅꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕꯅ "ꯆꯨꯝꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯑꯃꯥꯏꯕ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇꯃꯛ ꯂꯥꯏꯅ ꯂꯧꯁꯤꯟꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯂꯨꯕ ꯍꯥꯏꯕꯁꯤ ꯑꯐꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯅꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯌꯥꯎꯗꯅ ꯂꯩꯀꯥꯏꯒꯤ ꯑꯁꯤꯗ ꯇꯝꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯌꯦꯜꯒ ꯂꯥꯏꯁꯤꯡ ꯑꯗꯨꯒ ꯑꯣꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯥꯏꯁꯤꯡ ꯑꯗꯨ ꯍꯜꯍꯟꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯊꯝꯕꯧ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯤꯅ ꯃꯍꯥꯛ ꯃꯇꯣꯝꯇꯅꯁꯨ ꯌꯥꯗꯦ, ꯂꯦꯝꯍꯧꯔꯤꯕ ꯑꯃꯥꯏꯕ ꯃꯔꯤ ꯑꯗꯨꯒꯁꯨ ꯄꯨꯟꯅ ꯊꯕꯛ ꯑꯁꯤꯗ ꯇꯧꯊꯣꯛꯄꯤꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯊꯝꯕꯧ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛꯇꯪ ꯐꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯑꯅꯥꯕꯁꯤ ꯑꯩꯈꯣꯏꯅ ꯐꯍꯜꯂꯕ ꯃꯇꯨꯡꯗ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯇꯤꯡꯖꯪ ꯀꯥꯏꯖꯪꯗ꯭ꯔꯕ ꯊꯋꯥꯏ ꯃꯔꯦꯜ ꯑꯗꯨ ꯂꯥꯏꯁꯤꯡ ꯑꯗꯨꯗ ꯀꯠꯂꯕꯗꯤ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎꯅ ꯂꯧꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯝꯕꯧꯒꯤ ꯃꯁꯥ ꯑꯁꯤꯕꯨꯗꯤ ꯄꯥꯝꯃꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯒꯠꯍꯟꯕ ꯑꯃ ꯆꯪꯏ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯁꯂꯥꯏ ꯈꯣꯝꯕ, ꯏꯕꯨꯡꯉꯣꯅ ꯇꯧꯗꯨꯅ ꯑꯃꯨꯛꯇꯪ ꯐꯒꯠꯍꯜꯂꯨ, ꯑꯩꯈꯣꯏꯅꯗꯤ ꯀꯔꯤ ꯈꯪꯂꯨꯒꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕ "ꯍꯣꯏ, ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯤ꯫ ꯇꯧꯒꯗꯧꯔꯤꯕꯗꯨ ꯊꯝꯕꯧ ꯈꯪꯏ꯫ ꯊꯝꯕꯧ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯍꯥꯛꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯝꯕꯧꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯝꯕꯧꯗꯣ ꯐꯒꯠꯍꯟꯅꯕꯅꯤ ꯍꯥꯏꯁꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯍꯥꯠꯅꯅꯕ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯁꯂꯥꯏ ꯈꯣꯝꯕꯗ ꯋꯥ ꯀꯌꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯏ, ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯣꯏꯔꯩ ꯈꯣꯝꯕ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯊꯝꯕꯧꯒꯤ ꯅꯨꯄꯤꯁꯨ ꯂꯥꯛꯂꯤ꯫ ꯊꯝꯕꯧꯒꯤ ꯅꯨꯄꯤ ꯂꯥꯛꯄꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯝꯕꯧꯒꯤ ꯂꯣꯏꯅꯕꯤꯁꯨ ꯂꯥꯛꯂꯦꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕ ꯊꯝꯕꯧꯒ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯈꯔꯗꯤ ꯇꯧꯕ ꯍꯧꯔꯒ ꯃꯄꯨꯡ ꯐꯥꯅꯗꯤ ꯇꯧꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯄꯣꯏꯔꯩ ꯈꯣꯝꯕ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯂꯥꯏ ꯈꯣꯝꯕ ꯂꯩꯔꯝꯕꯗꯨꯗ ꯄꯣꯏꯔꯩ ꯈꯣꯝꯕꯁꯨ ꯈꯪꯂꯤ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯥꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯒ ꯁꯂꯥꯏ ꯈꯣꯝꯕꯅꯁꯨ ꯈꯪꯏ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕꯁꯤ ꯏꯆꯝ ꯆꯝꯕ ꯑꯃꯥꯏꯕ ꯑꯃ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯌꯦꯡꯊꯣꯛꯈꯤꯕꯗ ꯃꯉꯥꯜ ꯅꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ "ꯁꯤꯒꯤ ꯑꯣꯖꯥꯁꯤꯔꯥ ꯑꯩꯅ ꯂꯥꯌꯦꯡꯒꯗꯧꯔꯤꯕꯁꯦ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯝꯕꯧꯒꯤ ꯅꯨꯄꯤꯅꯁꯨ "ꯍꯣꯏ ꯃꯥꯅꯤ ꯑꯣꯖꯥ ꯃꯥꯏꯕ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ "ꯃꯍꯥꯛꯁꯨ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯣꯏꯕꯤꯔꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ "ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯖꯕ ꯅꯠꯆꯗꯦ ꯑꯩꯗꯤ꯫ ꯏꯕꯨꯡꯉꯣꯁꯤ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯕꯦꯝꯃꯁꯤꯅ ꯍꯥꯏꯕ ꯂꯥꯛꯄꯗꯒꯤ ꯑꯩ ꯂꯥꯛꯆꯔꯤꯕꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ "ꯃꯍꯥꯛꯄꯨ ꯀꯩꯗꯧꯕꯒꯤ ꯂꯥꯌꯦꯡꯒꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯇꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ "ꯃꯇꯧ ꯀꯔꯝꯅꯅꯣ? ꯃꯍꯥꯛꯀꯤ ꯃꯔꯥꯟꯕꯨ ꯀꯔꯤꯅꯣ?
ibungo mahaki maral haibabu mahakna laikai khulasida ot nairiba asini mahakna but pet lai kaya thajinduna laikai asibu ot naiduna mioi kaya ge punsi loman khrabani aduga lanthum sanga kaya amasu mahakna pikam lan khrabani mahakna ngamlibabu laikai asida yamna luraba samikok lai ga onba ngamba lai ga kauthok lamliba asini ne adudi madugi wafam adu kanana hairibano oja amaiba tu sida lejeriba aikhoi mayambu thawai kanbiriba ibungo salai khombasina tobi khiba ngaktani mahakna hairibani somgi si chu amaiba oibirabra wafam adu tabda salai khomba hoi mani haidona khomi masidagi di porei khombana salai khombada haifet munna yengi raduga yamna nungaijari ojaga iga sandaba yadaba wafam ama leiri hairi matamatu salai khomana adu werabadi aigi yumda wina laklo aidi hanjaram lage harga mahak chatkri porei khomba salai khomla chatkri badu yengdu lehori matamatu ta salai khomana masigi amai basi icham chamba amai mandi mahana aiga tawgudu thabak khodimak mahanga loina mag khangi khobum tawi karigo mahana khang khrabadi likai asita loina ma haidurak labadi aidi fajaroiduri karigidi fajaroiduriba aini dana laikai asina aige mayok lebadi makhoi loina mak thawai mangga dawdun karigumada makhoina aige mayok ta hek leblaba aige asengba saktam makhoi uthoktuna makhoi bu aina sum saranai khaigani matamadu makhoina aigi kha polu yadrabadi makhoi bu aina amamam tangoina aigi leiriba sa singadu da pije thokadoribani asumna khallaga salai khomba mayum lomda gam chatki matamadu da porei khombana thambugi manakta sangsallakpada anaba sidi masagi oiba anaba natedana sidi laikai asta leiba khwaidagi hena phattaba amaiba amana thamai sanduna laikai asta leiriba amaiba kharabusu mahag namsinduna thamkhre aduga mahana tawriba thabak singasina amaiba singasida tainari adumna hairakpada mapanda leiriba amadi akoibada leiriba ahal singaduna karino masigi amaiba sina paraprap laklaga hariba sibo haiduna makoi singado inga ngangari matamada hallamana karino oja maiba na haibiribadubo kari leika asida khwaidagi phattaba amaiba ama leire haiba mahang maram mojaga amaiba singasida asugumlaba thabak asi tawholibani haiba mani hariba amaiba si isam chamba amaiba amanati mahakti oningba sayon onba ngamli aduga khoyum lai kayama mahaki makhada hauji thamduna mahak hauji yamna nungainal palibani mahana pu yadrabadi laikai asigi mi punamak asi mahana mikupta manghan basungami hariba amaiba sina hauji pamlibasi paisa sana lupani mahana mayamdagi adumna loipot khomugumna khomkalaga mahana ninthogi wakhalda chaujari tawriba thabak punamak asi khangjadaba khul asigi praja singnadi amaiba aduna hairakpa khodimak asi chumlaboida khalli adubu tawriba sidi amaiba tuna imungomada but thajallaga but adu amuk tanthok pibagi mahana awaman lowba aduga chap manai phare laikai mayam punamak haujikti thambok se masa kangkhat halagi mahapun namsindra thamliba phajindra thamliba lewa mantana sem kraba thauria si aina kaklabani asomna hairam laga porei khombana mahakna pairakpa wagi wakthona semba thangsuri masa amanna mahaki haibadi thambaugi masa aduta karigumba ama kakpagum loina makakki thambauto machin pairamba amati mamit pana ngorong okhatlamba singadu tapna ngahakang adu khara makai phabagum tauri aduga wa ngangbasu hani khara ngamjabaga khara di ngamlei asigum laba porei khombagi mahai asida mayamadu punga ngakli aduga mayam sing adu na porei khombada adu werabadi lekai asibu mangana basilliba miyoi ado aikhoida haibiro aikona thokpa lakna jagi hairi matamarta porei khombana natte adumna tawruba yab natti lekai asidi thambu thangko khul ahum manaraga mangoda landabada mahakti karishu tawgada natti nachungbiga natti karigumada mahakna saukhrabati lekai khulastana tana lepak mayam punamak asi mahakna takna tumna hatpasungami mahaki makhada ainoji taijekibaduni saroi ngaroi mayam amasu laikhre adugi matsata sathi raba sa kya amasu mahaki makhada thamkhrabari maramaduna mahaka lamthengnaba amati mahaka
ꯃꯥꯌꯣꯛꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯗꯧꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯩꯁꯥꯒꯤ ꯑꯃꯗꯤ ꯂꯟ ꯊꯨꯝꯒꯤ ꯈꯜꯂꯕ ꯇꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯃꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯈꯣꯝꯕꯅ ꯃꯊꯪ ꯃꯌꯥꯝ ꯑꯗꯨ ꯇꯥꯟꯅꯅꯕ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯅꯥꯅ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ, ꯑꯗꯨꯒ ꯈꯔ ꯑꯃꯅꯗꯤ ꯁꯂꯥꯏꯈꯣꯝꯕꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯃꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯍꯩꯔꯒ ꯍꯧꯖꯤꯛ ꯀꯩꯁꯨ ꯇꯧꯒꯗꯕ ꯀꯔꯤꯁꯨ ꯈꯪꯒꯗꯕ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯗ ꯇꯥꯏꯁꯤꯜꯂꯒ ꯇꯧꯔꯤꯕ ꯑꯁꯤꯅꯗꯤ ꯃꯍꯥꯛꯅ ꯊꯕꯛꯁꯤꯡ ꯑꯁꯦ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯃꯥꯏꯕ ꯃꯈꯣꯏ ꯃꯉꯥ ꯑꯁꯤꯅ ꯇꯧꯔꯝꯕꯗꯒꯤꯅꯤ ꯍꯥꯏꯕꯗꯨ ꯊꯪꯖꯤꯟꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯉꯥꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯥꯞꯁꯤꯟꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯁꯣꯏꯅꯥꯏꯍꯟꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝꯅ ꯃꯊꯪ ꯇꯝꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯍꯜ ꯈꯔꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯗꯣ ꯂꯥꯏ ꯇꯩꯅꯕꯒꯤ ꯃꯇꯝ ꯌꯧꯔꯕꯅꯤ꯫ ꯁꯂꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯅ ꯂꯣꯏꯅꯃꯛ ꯌꯥꯏ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯕꯨ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯇꯤꯟ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯤ꯫ ꯃꯗꯣ ꯂꯥꯟꯗꯥꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯈꯨꯔꯨꯃꯨ ꯋꯥꯡꯕ ꯃꯤꯇꯝꯕ ꯃꯁꯥꯎ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯂꯩꯇꯦꯡꯗꯨꯅ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯎꯞꯇꯨꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗ ꯁꯣꯔꯣꯛꯇ ꯊꯦꯜꯂꯒ ꯊꯝꯃꯨꯗꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯌꯨꯝꯁꯤꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯡ ꯑꯁꯤꯗ ꯁꯣꯛꯂꯣꯏ, ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯥꯛꯄꯤ꯫ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯍꯧꯖꯤꯛ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯂꯥꯡꯁꯤꯟꯖꯔꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯈꯣꯝꯕꯗ ꯇꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯈꯣꯝꯕꯗꯤ ꯄꯨꯡꯉꯛ ꯉꯛꯆꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯀꯔꯤ ꯁꯅꯥ ꯂꯨꯄꯥ ꯀꯠꯂꯒ ꯂꯥꯏ ꯇꯩꯅꯒꯗꯕ? ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯅꯣꯅꯦ? ꯂꯥꯏ ꯀꯠꯄ ꯃꯇꯝꯗꯕꯨ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯔꯒ ꯀꯠꯂꯛꯎ ꯍꯥꯏꯗꯅ ꯍꯥꯏꯔꯝꯒꯗ꯭ꯔꯣ? ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯄꯨꯝꯅꯃꯛ ꯐꯍꯜꯂꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯈꯣꯝꯕꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯍꯔꯥꯎꯅꯖꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯔꯩꯈꯣꯝꯕꯅ ꯃꯌꯥꯝꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯁꯤ, ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯌꯥꯎꯕꯤꯔꯛꯎ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯊꯝꯕꯧꯒꯤ ꯃꯌꯨꯝꯗ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯗꯨꯒ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯁꯤ ꯑꯔꯨꯕ ꯑꯆꯧꯕ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯒꯅꯤ, ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯟꯒꯤ ꯂꯝꯖꯥꯎ ꯂꯝꯄꯥꯛꯂꯣꯝꯗ ꯂꯣꯏꯅꯃꯛ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯣꯏꯔꯩꯈꯣꯝꯕꯁꯨ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ, ꯊꯝꯕꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯒ ꯄꯨꯟꯅ꯫ ꯑꯗꯨꯒ ꯁꯂꯥꯏꯈꯣꯝꯕꯁꯨ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯈꯨꯟꯒꯤ ꯂꯝꯖꯥꯎ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯣꯟꯅ ꯇꯤꯜꯂꯔꯕꯗ ꯄꯣꯏꯔꯩꯈꯣꯝꯕꯗ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯈꯣꯝꯕꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯒꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯋꯥꯍꯜꯂꯤꯕ, ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨ ꯈꯪꯗꯣꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯁꯥ ꯉꯥ ꯃꯥꯟꯕ ꯕꯨꯠ ꯕ꯭ꯔꯦꯠ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝ ꯑꯃꯅ ꯈꯨꯜ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯂꯥꯛꯇꯨꯅ ꯂꯥꯟꯗꯥꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯉꯥꯛꯊꯣꯛꯆꯈ꯭ꯔꯒꯦ꯫ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩ ꯏꯊꯟꯇꯅ ꯉꯥꯛꯄ ꯌꯥꯔꯣꯏ, ꯃꯌꯥꯝꯅ ꯈꯨꯜꯒꯤ ꯄꯂꯣꯟ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯁꯝꯕꯜ ꯈꯥꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯅꯥꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯤꯟꯃꯨ ꯂꯩꯃꯨ ꯆꯪꯉꯛꯄ ꯉꯝꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏꯈꯣꯝꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯗ ꯁꯝꯕꯜ ꯈꯥꯕꯒ ꯀꯥꯏꯗꯅ, ꯑꯁꯨꯝꯅ ꯃꯊꯃꯣꯏꯗ ꯇꯨꯃꯤꯟꯅ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯔꯩꯈꯣꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝꯅ ꯇꯧꯔꯒ ꯌꯥꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯇꯧꯖꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯌꯥꯝꯁꯨ ꯌꯥꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯔꯩꯈꯣꯝꯕꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯔꯁꯤ ꯍꯥꯏꯔꯤ꯫ ꯃꯌꯥꯝꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯄꯣꯏꯔꯩꯈꯣꯝꯕꯕꯨ ꯀꯅꯥꯅꯁꯨ ꯃꯁꯛ ꯈꯪꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯗꯨꯅꯗꯤ ꯄꯣꯏꯔꯩꯈꯣꯝꯕꯕꯨ ꯃꯁꯛ ꯈꯪꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯗꯤ ꯋꯥ ꯎ ꯌꯥꯟꯊꯠꯇꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯄꯂꯣꯟꯁꯤꯡ ꯑꯁꯤꯗ ꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯁꯝꯕꯜ ꯊꯤꯡꯕꯒꯤ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯊꯥꯡ ꯇꯦꯟ ꯐꯦꯡꯅꯕ ꯑꯃꯗꯤ ꯊꯕꯛ ꯊꯧꯔꯝ ꯑꯗꯨꯗ ꯁꯤꯖꯤꯟꯅꯒꯗꯕ ꯑꯃꯗꯤ ꯌꯥꯟꯊꯠꯀꯗꯕ ꯋꯥ ꯎ ꯀꯗꯥꯏꯗꯒꯤ ꯌꯥꯟꯁꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯇꯥꯟꯅꯅꯕꯒꯤ ꯃꯌꯥꯝ ꯁꯔꯨꯞ ꯄꯨꯟꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯈꯣꯝꯕꯁꯨ ꯊꯝꯕꯧꯒꯤ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯈꯣꯝꯕꯒꯤ ꯃꯇꯨꯡꯗ ꯄꯨꯟꯁꯤꯕ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯩꯕ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯗꯣ ꯏꯟꯅꯔꯛꯂꯤ꯫ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯈꯣꯝꯕꯅ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯇꯨꯡꯗ ꯉꯁꯥꯏꯗꯒꯤ ꯏꯟꯅꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?
ꯃꯌꯥꯝ ꯄꯨꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯉꯣꯟꯗ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯕꯒꯨꯝꯅ ꯇꯧꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯨꯟꯁꯤꯕꯅ ꯑꯣꯖꯥꯁꯤ ꯄꯣꯔꯩ ꯈꯣꯝꯕ ꯃꯥꯅꯤ ꯀꯔꯤꯒꯤꯅꯣꯅꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯪꯂꯤꯕꯗꯨꯕꯣ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯒꯤ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯃꯒꯨꯜ ꯑꯩ ꯃꯃꯥꯡꯊꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯇꯥꯖꯈ꯭ꯔꯦ ꯑꯣꯖꯥꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯕꯨ ꯀꯟꯕꯤꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯑꯩꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯗ ꯑꯩꯅ ꯇꯥꯖꯈꯤꯕ ꯑꯃ ꯂꯩ ꯑꯍꯥ ꯀꯔꯤ ꯇꯥꯈꯤꯕ ꯑꯣꯖꯥꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ ꯃꯄꯥꯕꯨꯡꯅ ꯂꯣꯏꯅꯃꯛ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯅ ꯇꯥꯖꯈꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯅꯪ ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯕ ꯋꯥ ꯑꯣꯏꯔꯦ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯈꯪꯖꯩ ꯑꯩ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯩ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯝꯃꯤ ꯑꯗꯨꯕꯨ ꯑꯣꯖꯥꯗꯤ ꯃꯍꯩ ꯑꯃꯠꯇ ꯍꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝꯅ ꯇꯝꯕꯤꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤ ꯌꯧꯔꯛꯈꯤꯗ꯭ꯔꯕꯅꯤ ꯑꯣ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ ꯑꯩ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯈꯪꯗꯅ ꯂꯩꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯩꯔꯝꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯈꯤꯕ ꯑꯁꯤꯗ ꯏꯁꯥꯁꯤ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯈꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯃꯛꯇꯅ ꯑꯩꯍꯥꯛ ꯑꯁꯤ ꯑꯅꯥ ꯂꯣꯏꯗꯨꯅ ꯄꯨꯟꯁꯤ ꯇꯦꯟꯖꯜꯂꯛꯄꯒꯤ ꯃꯑꯣꯡ ꯎꯔꯕꯗ ꯑꯩꯒꯤ ꯏꯄꯨ ꯑꯃꯥꯏꯕ ꯑꯃ ꯂꯩꯔꯤ ꯃꯃꯤꯡꯅ ꯎꯔꯤꯖꯥꯝꯕ ꯀꯧꯏ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯀꯣꯛꯄꯤꯔꯒꯦ ꯈꯜꯂꯕ ꯃꯥꯜꯂꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯣꯡꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯨꯏ ꯍꯩ ꯄꯣꯏꯔꯩ ꯈꯣꯝꯕ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯋꯥꯈꯜ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨꯕꯨ ꯍꯩ ꯅꯪꯒꯤ ꯑꯣꯖꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯍꯟꯖꯤꯟꯍꯟꯒꯅꯤꯗꯣ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯨ ꯏꯕꯥꯅꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯤ ꯑꯁꯨꯝꯅ ꯑꯣꯖꯥ ꯎꯔꯤꯖꯥꯝꯕꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯑꯣꯖꯥꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥꯅ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯩꯕꯨ ꯄꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯍꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯡ ꯌꯦꯡꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯃꯩ ꯍꯧꯅ ꯁꯥꯈꯤ ꯑꯩꯅ ꯑꯩꯒꯤ ꯑꯣꯖꯥ ꯎꯔꯤꯖꯥꯝꯕꯗ ꯑꯩꯅ ꯐꯝꯂꯤꯕ ꯖꯒꯥ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯃꯩ ꯍꯧꯅ ꯁꯥꯈ꯭ꯔꯦ ꯑꯩ ꯐꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯑꯣꯖꯥ ꯎꯔꯤꯖꯥꯝꯕꯅ ꯌꯥꯔꯦ ꯃꯗꯨꯗꯕꯨ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯅꯉꯣꯟꯗ ꯑꯩꯅ ꯍꯥꯏꯒꯗꯕ ꯊꯕꯛ ꯀꯌా ꯑꯃ ꯂꯩꯔꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯄꯨꯔꯛꯈꯤ ꯑꯣꯖꯥꯅ ꯇꯧꯔꯤꯕꯗꯣ ꯑꯩ ꯀꯔꯤꯃꯇ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ ꯑꯩꯅꯁꯨ ꯈꯪꯕ ꯑꯃꯠꯇ ꯅꯠꯇꯦ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯀꯥꯎꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯅ ꯌꯨꯝ ꯌꯧꯔꯕꯗ ꯑꯩꯒꯤ ꯑꯣꯖꯥ ꯎꯔꯤꯖꯥꯝꯕꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯤꯕꯗꯨꯅ ꯀꯔꯤꯅꯣ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯪꯖꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯎꯔꯤꯖꯥꯝꯕꯅ ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯗꯤ ꯃꯍꯩ ꯄꯨꯝꯅꯃꯛ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ ꯌꯥꯒꯅꯤ ꯇꯧꯕꯇꯕꯨ ꯅꯉꯣꯟꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯋꯥꯕ ꯈꯔꯗꯤ ꯈꯥꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯄꯥꯝꯕꯗꯒꯤ ꯀꯔꯤꯅꯣ ꯑꯩ ꯁꯣꯏꯗꯅ ꯈꯥꯡꯒꯅꯤ ꯍꯥꯏꯈꯤꯕꯗ ꯑꯣꯖꯥ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯨꯃꯤꯠ 7ꯅꯤ ꯃꯩ ꯆꯪꯕ ꯄꯣꯠ ꯑꯃꯠꯇ ꯆꯥꯔꯨꯔꯒꯅꯨ ꯍꯥꯏꯔꯛꯈꯤ ꯑꯍꯤꯡꯕ ꯄꯣꯠ ꯍꯩ ꯔꯥ ꯎꯍꯩ ꯋꯥꯍꯩ ꯑꯣꯏꯅ ꯅꯨꯃꯤꯠ 7 ꯑꯁꯤ ꯆꯥꯔꯒ ꯂꯦꯟꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯣꯖꯥ ꯎꯔꯤꯖꯥꯝꯕ ꯂꯥꯛꯇꯨꯅ ꯊꯕꯛ ꯑꯗꯨ ꯌꯥꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯈꯤ ꯆꯥꯡꯌꯦꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯊꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯜꯂꯕ ꯏꯁꯤꯡ ꯈꯔ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯍꯩꯊꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯑꯁꯦ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯑꯣꯖꯥ ꯎꯔꯤꯖꯥꯝꯕꯅ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗꯣ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯊꯥꯡꯖ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯥꯛꯈꯤ ꯑꯗꯨꯗꯨꯒ ꯑꯩꯕꯨ ꯑꯩꯒꯤ ꯑꯣꯖꯥ ꯎꯔꯤꯖꯥꯝꯕꯅ ꯅꯤꯡꯊꯤꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯏꯄꯥꯕꯨꯡꯒꯤ ꯃꯤꯡꯂꯦꯟ ꯇꯠꯇꯅ ꯁꯣꯟꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯑꯩꯒꯤ ꯏꯁꯥꯗ ꯅꯥꯟꯊꯗꯨꯅ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯆꯤꯡꯈꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯍꯧꯒꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯏꯟꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯤꯡꯈꯩꯔꯣꯟ ꯁꯣꯟꯖꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗ ꯑꯩꯒꯤ ꯑꯣꯖꯥ ꯎꯔꯤꯖꯥꯝꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯀꯧꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯒꯤ ꯄꯥꯕꯨꯡꯗꯣ ꯂꯥꯛꯂꯕꯗ ꯃꯍꯥꯛꯀ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯈꯤ ꯑꯩꯅꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯤꯡꯈꯩꯔꯦꯟ ꯂꯦꯞꯄ ꯂꯩꯇꯅ ꯁꯣꯟꯖꯈꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯩꯅ ꯐꯝꯂꯤꯕ ꯐꯝꯄꯥꯛ ꯑꯁꯦ ꯌꯥꯝꯅ ꯀꯟꯅ ꯁꯥꯒꯠꯂꯛꯈꯤ ꯃꯩ ꯍꯧꯅ ꯑꯗꯨꯁꯨ ꯑꯩ ꯈꯥꯡꯖꯟꯈꯤ ꯌꯥꯝꯅ ꯋꯥꯈꯤ ꯃꯗꯨꯗꯒꯤ
ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯍꯩꯉꯝ ꯇꯧꯉꯝꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯇꯣꯡꯁꯥꯁꯤꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯃꯤꯅꯤꯡ ꯃꯔꯤꯡ ꯆꯠꯄꯒꯤ ꯃꯑꯣꯡꯒ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯑꯩ ꯈꯥꯡꯖꯟꯕ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯃꯗꯨ ꯃꯌꯥꯝꯗꯣ ꯈꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯑꯩꯒꯤ ꯑꯣꯖꯥ ꯎꯔꯤꯆꯥꯝꯕꯅ ꯑꯩꯕꯨ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯛꯈꯤ꯫ ꯆꯤꯟꯊꯗꯅ ꯑꯩ ꯂꯩꯃꯥꯏ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯑꯩꯒꯤ ꯏꯁꯥꯗꯨ ꯌꯦꯡꯂꯨꯕꯗ ꯑꯩꯒꯤ ꯏꯁꯥ ꯑꯁꯤꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯈꯨꯗꯤꯡꯃꯛꯇ ꯃꯩꯒꯤ ꯃꯩꯔꯤꯛ ꯆꯦꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯩ ꯄꯥꯈꯠꯇꯨꯅ ꯑꯩꯒꯤ ꯑꯣꯖꯥ ꯎꯔꯤꯆꯥꯝꯕꯗ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩ ꯏꯁꯥꯁꯤ ꯃꯩ ꯆꯥꯛꯂꯒꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯑꯣꯖꯥ ꯎꯔꯤꯆꯥꯝꯕꯅ ꯇꯞꯊꯧ ꯏꯪꯊꯧ ꯅꯍꯥꯛꯅ ꯇꯞꯊꯔꯤꯕ ꯃꯈꯩ ꯃꯍꯥꯛꯁꯨ ꯊꯨꯅ ꯍꯟꯊꯈꯤꯒꯅꯤ ꯍꯥꯏꯔꯛꯄꯗ ꯑꯩ ꯍꯟꯊꯈꯤ ꯑꯃꯗꯤ ꯑꯩꯅ ꯎꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯐꯥꯊꯗꯨꯅ ꯑꯩ ꯏꯁꯥ ꯏꯪꯊꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯇꯨꯅ ꯑꯩꯒꯤ ꯑꯔꯪꯕ ꯄꯨꯝꯅꯃꯛ ꯍꯟꯊꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯈꯪꯈꯤꯕ ꯍꯩꯈꯤꯕ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯍꯟꯖꯤꯜꯂꯛꯇꯨꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯉꯁꯤꯒꯤ ꯑꯩ ꯑꯃꯥꯏꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯄꯨꯟꯁꯤꯕꯅ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩꯁꯨ ꯑꯣꯖꯥꯒꯤ ꯅꯐꯝꯗ ꯑꯃꯥꯏꯕ ꯇꯝꯖꯒꯦ꯫ ꯑꯩ ꯑꯃꯥꯏꯕ ꯍꯥꯏꯕ ꯁꯤꯟꯐꯝꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯣꯖꯥ꯫ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁꯤꯟꯐꯝ ꯑꯗꯨꯅꯗꯤ ꯅꯪꯅ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ꯫ ꯅꯍꯥꯛ ꯑꯃꯔꯣꯝꯗ ꯃꯍꯩꯁꯨ ꯈꯔ ꯍꯩꯖꯔꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯑꯁꯤꯗ ꯇꯧꯔꯤꯕꯅꯣ? ꯑꯣꯖꯥ ꯑꯩ ꯃꯤꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯨꯠ ꯇꯥꯛꯅꯅꯕꯗꯤ ꯑꯩ ꯇꯧꯖꯗꯕꯅꯤ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯁꯨꯝ ꯅꯣꯡ ꯐꯥꯗꯣ ꯑꯍꯥꯎꯕ ꯑꯃ ꯀꯔꯤ ꯑꯃ ꯆꯥꯅꯤꯡꯉꯛꯄꯗ ꯑꯗꯨ ꯁꯨꯝ ꯍꯣꯏꯅꯦ ꯃꯗꯣ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯟꯕ ꯀꯧꯏ꯫ ꯃꯗꯨꯒꯤ ꯅꯪꯅ ꯍꯨꯔꯥꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯁꯤꯡꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯍꯥꯛ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯁꯔꯒ ꯌꯧꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯃꯌꯥꯝ ꯑꯗꯨ ꯅꯪꯅ ꯁꯤꯡꯗ꯭ꯔꯤꯕ ꯐꯥꯎꯕ꯫ ꯑꯣꯖꯥ ꯑꯗꯨꯒꯤꯗꯤ ꯑꯩ ꯁꯤꯡꯖꯒꯅꯤꯗ꯫ ꯀꯝꯗꯧꯅ ꯁꯤꯡꯒꯗꯧꯔꯤꯕ? ꯅꯣꯔꯣꯛꯀꯤ ꯂꯝ ꯑꯗꯨꯗꯕꯨ ꯄꯩꯁꯥ ꯐꯪꯅꯅꯕ ꯊꯕꯛ ꯁꯨꯐꯝ ꯂꯩꯔꯝꯒꯗ꯭ꯔꯅꯦ? ꯅꯪꯗꯤ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯍꯣꯠꯅꯕꯗ ꯅꯍꯥꯛꯀꯤ ꯊꯕꯛ ꯀꯔꯤꯝꯇ ꯍꯣꯠꯅꯕ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯃꯨꯟꯅ ꯋꯥꯈꯜ ꯇꯧ꯫ ꯅꯪꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯐꯕ ꯊꯕꯛ ꯈꯔ ꯇꯧꯗꯨꯅ ꯅꯪꯅ ꯇꯧꯖꯔꯨꯕ ꯄꯥꯞ ꯑꯗꯨ ꯍꯟꯗꯣꯛꯅꯕ ꯍꯣꯠꯅꯧ꯫ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯒꯤ ꯃꯗꯣ ꯆꯥꯝꯃꯔꯛ ꯍꯟꯅ ꯄꯥꯞ ꯂꯩꯔꯕꯅꯤꯀꯣ꯫ ꯐꯔꯦ ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯨꯜ ꯑꯁꯤꯕꯨ ꯋꯥꯍꯜꯂꯤꯕ ꯑꯃꯥꯏꯕꯁꯤ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯃꯍꯩ ꯇꯝꯕꯤꯒꯅꯤ꯫ ꯑꯣꯖꯥ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯈꯛ ꯂꯩꯖꯩ꯫ ꯀꯅꯥꯅꯣ? ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯤꯕ ꯁꯂꯥꯏꯈꯣꯝꯕ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯑꯩꯅ ꯆꯤꯡꯅꯖꯩ ꯑꯣꯖꯥ꯫ ꯃꯗꯨꯒꯤ ꯋꯥꯗꯣ ꯇꯨꯃꯤꯟꯅ ꯍꯥꯏꯌꯨ꯫ ꯑꯩꯅꯁꯨ ꯃꯥꯕꯨ ꯆꯤꯡꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯪ ꯑꯩ ꯃꯥꯟꯅꯔꯒ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯊꯕꯛ ꯑꯁꯤꯗ ꯒ꯭ꯔꯨꯡ ꯍꯧꯆꯤꯜꯂꯨꯕꯁꯨ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯒ꯭ꯔꯨꯡ ꯂꯥꯎꯅ ꯍꯧꯔꯨꯔꯕꯗꯤ ꯁꯂꯥꯏꯈꯣꯝꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ? ꯃꯥꯅꯤ ꯑꯣꯖꯥ꯫ ꯁꯂꯥꯏꯈꯣꯝꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯉꯝ ꯇꯥꯜꯂꯛꯇꯨꯅ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯆꯨꯞꯈ꯭ꯔꯦ꯫ ꯂꯦꯞꯂꯤ ꯍꯥꯏꯕꯗ ꯃꯉꯥꯏꯔꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯗ ꯑꯋꯥꯕ ꯑꯃ ꯅꯪꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯉꯥꯛꯄ ꯉꯝꯖꯕꯒꯤ ꯃꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ꯫ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯅꯪꯅꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯜꯂꯨ꯫ ꯁꯝꯕꯜ ꯊꯤꯡꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯅꯍꯥꯛꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯃꯌꯥꯝꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯒꯗꯕꯅꯤ꯫ ꯍꯣꯏ ꯑꯣꯖꯥ꯫ ꯐꯔꯦ ꯅꯪꯁꯨ ꯅꯌꯨꯝꯗ ꯍꯜꯂꯣ꯫ ꯑꯩꯁꯨ ꯄꯣꯊꯥꯔꯨꯔꯒꯦꯀꯣ꯫ ꯍꯣꯏ ꯐꯒꯅꯤ ꯑꯣꯖꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ꯫ ꯄꯣꯏꯔꯩꯈꯣꯝꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯪꯗꯨꯅ ꯐꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯄꯣꯏꯔꯩꯈꯣꯝꯕꯗ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯄꯣꯏꯔꯩꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯊꯝꯕꯧꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯔꯩꯈꯣꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪ ꯐꯔꯕꯣꯏꯔꯦ? ꯀꯝꯗꯧꯔꯦ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ? ꯍꯣꯏ ꯑꯣꯖꯥ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯂꯥꯏꯈꯣꯝꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯒ ꯃꯍꯥꯛꯀ ꯄꯥꯟꯅꯕꯗꯤ ꯑꯩꯅ ꯉꯝꯖꯗꯦ꯫ ꯑꯣꯖꯥꯅ ꯑꯃꯨꯛꯇꯪ ꯃꯍꯥꯛꯄꯨ ꯋꯥꯔꯛꯄꯤꯔꯝꯃꯨ꯫ ꯋꯥꯔꯛꯄ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯍꯥꯠꯈ꯭ꯔꯤꯕ ꯃꯤ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯠꯂꯤꯕ ꯑꯁꯤꯒꯤꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫
ꯁꯔꯣꯏ ꯉꯔꯣꯏ ꯍꯥꯏꯕꯁꯤꯗꯤ ꯐꯅ ꯉꯥꯛꯄꯤꯗꯨꯅꯁꯨ ꯃꯥꯗꯤ ꯃꯤꯔꯧꯒꯤ ꯂꯝꯗ ꯂꯩꯕ ꯌꯥꯗꯦ ꯃꯥꯗꯤ ꯑꯁꯤ ꯂꯝꯗ ꯂꯩꯒꯗꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯅ ꯑꯁꯤ ꯂꯝꯗ ꯁꯣꯏꯗꯅ ꯊꯥꯒꯅꯤ ꯐꯔꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯃꯨꯛꯇꯪ ꯇꯧꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯧꯖꯤꯛ ꯊꯝꯕꯧ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯀꯣꯝ ꯑꯃ ꯇꯧꯕ ꯍꯧꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯥꯄꯟꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ